All India Professional Congress Civil Society and Policy Research National Head Navika Harshe AMASUNG Domain ASIGI State Head OIRIBA Mohammad FEROJ Khana Press THADORAKPA CHEROL AMAGI MATUNG MANIPUR May 2022 NGASI FAOBA CHATHARAKLIBA HINGSA gi THOUDOK WATHOKSING ASIDA MIYOI KAYA Relief Camp ta MAYUMDA HNJANBA NGAMDANA LEIRIBA MIYOI 4 gi MATHAKTA THAWAI THAKHRABA KAYA AMANA THIBA KHNGKHIDRABA AMADI 5,000 gi MATHAKTA YUMKAI MAI TUMBA CHAKKHRABA masi FAOBA Central AMADI State BJP Government na tumina laisimabu yamna hakchina lawi hairi. Handakta nauna April 3, 2023 trong lawida thokiba thaudokta pikliba angang anibo bomb na attack tawduna hatpa amadi civilian ahum amasu security force na tamthina hatkiba loinana litan the innocent civilians ani amasu unidentified armed group singna ambush tawduna hatkiba thaudok singmu mapum fana condemn tawi hairi. State asida tangdu leitaba ingtappa santi leina himinabarikidamakta state and central government na mapum fana hotnagadabani hairi loinana state asigi civil society organization singna state asigi welfare amasung santi leina punna himinanabagidamak hotnaba khongjang khudimakta All India Professional Congress Civil Society state team na mapum fana support tawgani hairekli.